mayam soy se walang thau jer su purit ka lothok ni maram di teng teng lawi ching mayam deng han biura apam je phajane khan bi ge mayam da hi guys uraba yung ching je phajadra yung do makha da turen lei makha se uchara ge mayam ge am hawe ai thake mayam ing ta bi ji Hi guys, welcome back to my channel. Ngasidi mayam kita magta nungai ba video mo pujari na. Ngasidi ai thabak ama ki chatpani thabak to personal ni ado mayam dadi thabak to ucha roge. Hi guys, welcome back to my another vlog. Asiga mari lena na mayam khudi mag chatmina si right. Lambi gi mayok ani da uriba upala pala cinema pung oiraba sigum lo fajar ba lambi sigi maramda description da details oina wahai khajitang takramge aduga loina fajaraba upalopana mapung oiriba lambi asigi mayuk ani makta yum amari mi sungta tani aduga loina view gi hayragadi yam fajaraba view amani compare tawbada atopa mafamdagi chamana amadi aikhoi gi fajaraba upalopal prakriti gi upalopang mapung oiraba fajaraba mafam asida yamna pukning huningai oiraba makhal mathel kayagi upalo palamadi prakriti gi potho kaya ubafam fajaraba lambi gi mayo ani makta sangsangna uriba asigulaba aikhoi gi pampi sing asina mioibi thamoibu khuhandaba ngamde haina hainingi aduga loinana lambi gi mayo ani makta su fajabaga loinana dangerous oiba situation kaya su mayo na batarakani haibidi lo asina manipuri freedom fighter pauna bratsabasi gi statue ni asina maram moiraga fajaraba view asiga loinana aikoina chingsang pareng asisu uwa fangle chingsang pareng asi haranga jaw ching haibidi haflonga mari leina ba samna ba chingamani adubu asi ge view siga loinana tea garden kya su aikoina mafam sida lai aina su khangba ngamle adubu tea garden asi mafam sigi tea garden photo gi amna heli aina su aikoina noi kya dagi wai khariptang aikoina khangba ngamle hangjare mifum kuling dagi aduga loinana ngasi mathaki fajarba view asi yengminasi abda aduga loinana fajabna mapung arba video si tamyam fri mamna yengbiba taragadi subscribe button adu press to bidamo mayam kamdawe mafam thayanga location mayam nungai biradi mayam haflong comment hai biramu mathaki se mayam si uraba haflong ni targadi ga da ure mayam deng han biura apam je phajane khan bi ge mayam da apam je yam phajabani yam interesting oi bom pham ni se mayam soi se walang thau jer su purit ka lothok ni maram di teng teng lawi chinga pani na mayam sa ba khang de soi se Hi guys, ising khorang mana lor ising je ching makha dai tai ising thau rage ising je yam khorang mana lor mayam ising Sehi Hi ma'am, ising dari se ura ba lagi ching de ising dari se ma'am phajabani ma'am su la thaki ro wa ising je am hawe ai thake ma'am ing ta bi ji thummi ising Hi guys, uraba yung ching je phajadra yung ado makha da turen lei makha se uchara ge ma'am ing sujui soidra ma'am da uchara ke makha se mayam masigi makha da turen lei is sakti mahum je da uchara ke chatpa ya gadra ya rodra ido uchara ke chatpa ya ni thaje debo nung mata lei si
ꯃꯈꯥꯗ ꯇꯨꯔꯦꯟ ꯑꯃ ꯆꯦꯜꯂꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯆꯤꯡꯁꯦ ꯑꯥꯗ ꯂꯩꯔꯤꯕ ꯆꯤꯡꯁꯦ ꯁꯤ ꯃꯈꯥ ꯈꯣꯏ ꯂꯩꯆꯤꯛꯅ ꯁꯤꯗꯔ ꯑꯩ ꯀꯥꯈꯠꯆꯔꯒꯦ ꯑꯩ ꯌꯦꯡꯍꯟꯕ ꯌꯥꯔꯣꯏ